ꯅꯨꯡꯁꯤ ꯌꯥꯝꯅ ꯃꯥꯒꯤ ꯕꯥꯇꯣꯟꯁꯦ ꯅꯨꯡꯁꯤꯃꯜꯂꯦꯅ ꯑꯩꯅ ꯊꯝꯖꯤꯜꯂꯒꯦꯅ ꯇꯧꯕꯅꯦ꯫ ꯅꯦꯜ ꯑꯦꯛꯁꯇꯦꯟꯁꯟꯁꯨ ꯇꯧꯊꯣꯛꯑꯦ ꯏꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯅꯕꯒꯤ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯍꯟꯗꯛ ꯂꯨꯍꯣꯡꯕ ꯆꯠꯄꯁꯤꯗꯤ ꯈꯔ ꯌꯥꯝ ꯀꯦꯊꯔꯒꯦꯅ ꯇꯧꯕꯅꯤ꯫ ꯏꯃꯥꯟꯅꯕꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯤꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ꯫ ꯍꯧꯖꯤꯛꯐꯥꯎ ꯆꯠꯄꯒꯤ ꯗ꯭ꯔꯦꯁꯅꯤ ꯔꯦꯗꯤꯗ ꯂꯩꯔꯦ꯫ ꯁꯤ ꯁꯦꯠꯂꯅꯤ, ꯁꯅꯥ ꯀꯩꯀꯥꯁꯤ ꯁꯤꯔꯅꯤ, ꯒꯥꯔꯤꯁꯤ ꯃꯌꯥꯝ ꯑꯩꯗꯣ ꯃꯦꯀꯞ ꯇꯧꯕ ꯂꯣꯏꯔꯦ꯫ ꯉꯁꯤ ꯍꯩꯖꯤꯡꯄꯣꯠ ꯆꯠꯇꯣꯏꯅꯤ꯫ ꯉꯁꯥꯏ ꯏꯟꯇ꯭ꯔꯣ ꯅꯝꯍꯧꯒꯦ ꯇꯧꯔ ꯅꯝꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯦꯀꯞ ꯂꯣꯏꯔꯦ꯫ ꯗ꯭ꯔꯦꯁ ꯍꯣꯡꯉꯀꯥꯟꯗ ꯌꯦꯡꯍꯟꯖꯔꯛꯑꯒꯦ, ꯃꯌꯥꯝ ꯎꯠꯆꯔꯛꯑꯒꯦ꯫ ꯁꯅꯥꯁꯦ ꯃꯆꯥꯁꯦ ꯑꯗꯨꯝ ꯌꯥꯟꯁꯤꯜꯂꯦ, ꯑꯆꯧꯕꯗꯣ ꯌꯥꯅꯤꯡꯗ꯭ꯔꯦꯅ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯩꯖꯤꯡꯄꯣꯠꯅꯤꯅ ꯃꯌꯥꯝ ꯑꯩ ꯂꯣꯏꯔꯦ ꯂꯣꯏꯁꯟꯕ ꯌꯦꯡꯁꯤꯜꯂꯒꯦ꯫ ꯍꯥꯏꯗꯤ ꯃꯦꯀꯞꯇꯤꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯁꯜꯂꯦꯕ ꯑꯗꯨ ꯆꯟꯗꯣꯟꯒꯨꯝꯕꯗꯤ ꯊꯤꯜꯂꯔꯣꯏ꯫ ꯑꯩ ꯆꯟꯗꯣꯟ ꯊꯤꯟꯕꯁꯨ ꯍꯩꯇꯦꯕ ꯑꯗꯨꯒꯤ ꯂꯤꯛ ꯑꯆꯧꯕ ꯁꯤꯔꯔꯣꯏ, ꯃꯆꯥꯁꯦ ꯑꯗꯨꯝ ꯁꯤꯔꯒꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯌꯦꯡꯉꯣ꯫ ꯁꯣꯐꯤꯌꯥꯒꯤ ꯐꯤꯖꯪꯁꯤꯗꯤ ꯋꯥ ꯐꯩꯖꯣꯝ ꯃꯐꯝ ꯌꯧꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯅ ꯆꯠꯃꯤꯟꯅꯕꯅꯦ ꯃꯥꯅ ꯎꯠꯂꯛꯄ ꯌꯥꯗꯕ ꯃꯆꯦꯒ ꯃꯅꯥꯎꯅꯨꯄꯤꯒ ꯀꯩꯅꯥꯒꯤ ꯃꯆꯦꯒ ꯃꯅꯥꯎꯅꯨꯄꯤꯒꯅꯦ ꯍꯧꯖꯤꯛꯀꯤꯗꯣ꯫ ꯌꯥꯝ ꯐꯖꯩ ꯃꯥꯒꯤ ꯀꯤꯠ ꯀꯩꯀꯥ ꯁꯦꯝꯕꯗ ꯗꯦꯀꯣꯔꯦꯁꯟ ꯌꯥꯝ ꯐꯖꯩ꯫ ꯀꯩꯅꯥ ꯌꯥꯝ ꯀꯟꯅ ꯕꯤꯖꯤ ꯑꯣꯏꯔꯤ꯫ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯂꯝ ꯍꯪꯅꯔꯛꯄꯒꯤ ꯇꯥꯕꯨꯡꯈꯣꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯥꯝ ꯐꯖꯕꯅꯦ ꯀꯩꯅꯥꯁꯦ ꯐꯖꯗ꯭ꯔꯦ ꯏꯃꯥꯟꯅꯕꯤꯅꯦ ꯑꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯀꯤ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯕꯅꯦ ꯌꯥꯝ ꯅꯨꯡꯁꯤ ꯎꯕꯗ ꯀꯞꯅꯤꯡꯕ ꯑꯃ ꯐꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯂꯨꯍꯣꯡꯕꯒꯤꯁꯨ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯈꯤꯁꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯥꯗꯤꯅꯦ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯃꯈꯜ ꯑꯃ ꯌꯥꯎꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯐꯤꯔꯣꯏꯒꯤ ꯊꯕꯛ ꯅꯣꯝꯕ ꯍꯧꯔꯦ ꯐꯤꯔꯣꯏ ꯐꯤꯖꯪ ꯁꯣꯔꯥꯠ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯒꯤ ꯐꯤꯔꯣꯏꯒꯤ ꯊꯕꯛ ꯅꯣꯝꯕ ꯃꯌꯥꯝꯒꯤ ꯏꯟꯗꯣꯆꯥꯅ ꯀꯟꯅ ꯀ꯭ꯋꯥ ꯇꯞꯄꯤꯔꯤ ꯌꯣꯡꯆꯥꯛꯁꯦ ꯌꯦꯡꯉꯨ ꯃꯔꯨꯁꯦ ꯅꯥꯗꯣꯏꯅꯤ ꯐꯤꯖꯪ ꯁꯣꯔꯥꯠ ꯍꯪꯒꯥꯝ ꯃꯄꯥꯟꯁꯦ ꯋꯥꯎ hawai macam movies green nga tangan pwede pulang sama mag ini bahaya tiro 이제 이장이 비상고 기타를 ngasidi ok thong cha da ni dai bai ok lên sat lam ni to hai người cái đó anh tôi rồi nhỉ khoi ni hoi da na chatlani du matungda amuk pot leibang chatlani ngasi thawak yam yami thawak yam yami kalak so ni kilo ama dia nanti mamanya ada ya mamanya ada
ꯍꯥꯏꯒꯠꯂꯦ ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏ 100 ꯄꯤꯕꯅꯦ ꯑꯩ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯁꯧꯔꯥꯅ ꯀꯤꯂꯣ ꯀꯌꯥ ꯂꯧꯗꯣꯏꯅꯣ kayam chad yang hapong piro khabe na do ko masu yang thang da ba ꯆꯠ ꯆꯠꯄꯁꯦ ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯏꯕꯣ nai adu nei ware ꯅꯪ ha ꯇꯧꯔꯛꯏꯕ ꯆꯠꯂꯨꯕꯩ ꯈꯪꯗꯦ ꯈ꯭ꯋꯥꯡ ꯅꯤꯡꯖꯜꯂꯦ ꯑꯃ ꯇꯧꯁꯦ ꯑꯃ ware ha ba ama mungnare ibani si tawai da bino mana tong changjalle ai are ba ko piro cooker alu kon ha te adu ya me da ai ngai chi re kai ba mai hao na ba anh nay thùng của tôi ấy thùng của tôi mà đó ꯃꯥꯗꯦ phèn thùng của giờ thằng gan gì cái nào thì giờ